Islam dharma chatpa singnane sungtau tawroidaba sungtau he tawroidaba thaba khara hairagadi drug yonba drug chaba sendoi chaba ok chaba adagi nupi naha singda karan taba sigi haiba singse Islam dharma ga yam chuna chana daba sungtau tawroidaba thawkneba haidi atopadi yai habi yuana taba Islam dharma chatliba muslim singi Quran dane atukkimatik awang bathakta alana thingba pot amaneba hanjan atukkimatik awang bathakta thingba pot amaneba aduna neba Gulf country singda gram phagera gram manga phagera ekta pharsi tawriba adagi mafam kharadana mapun chupagi kaisum thangta thamise sigineba adai nupi angang sida karan taba adagi mi bapot masai lamu ba huran base makhut direct kathaleba makhut ke adagi gram manga phagera tara phagera draksi khitang pharaba pharsiyan ba manatrang mapun chupagi kaisum thangta thamba ma kai nodi alana atkimatik awang bathakta thingba Islam dharma chatpa mana sungtau tawroidaba thakneba aduna neba mafam dugi government na luching bachingna ningthau singduna sigi order se thoise ado India da so kaigumba sugumba rule law ma edi sugumba ek ama bill pass tawragadi sida so yam laina thingmangam ganeba gram manga phagera kunthra phagera kilom phagera pharsi taw khona tragana mapunji chupagi jail tham khoba aikhoi sidadi ngasi phagrani heng thadorani adagi kilo manga phare ani phare ahum phare phagrani adagi mangani tarani laga thadorani adagi wakil mayam ga lei court mamang kida aikhoi tawge na ngai raga leiba adagi sangada bes tawba adagi aikhoi tawge ga makhoi singduna nem lauthorani sangada chatleba adagi sugumbagi kayem su leiteba aduna neba tawning ba sidane tawrise sarkar na India sarkar na kaina sarkar da dine si tha pha hapta ma changmoiba sigi maru phungna muthakpa pumang he mangan khiba India dagi si tham pharoi hapta pharoi ba popi pambi singsi ma tumna mangan khraba maru phungna pro muthat khraba sisu muthatpa sisu mangan ba sisu sarkar da di amuka kaisu nateba kaisu nate sarkar da dine yam laiba pukari amane ba si yam laiba tawraga di yam laiba dagi Burma dagi changai ba singse sigi singsi ma pura awang ba thakta gram ma chang pangam danaba thing ba sisune ngamme ba India sarkar da de kai ba sing nanchal la khai khalo pot khara hai sing yam hai sing ba kangbu khara na namna pot khara pusal la khai khalo ba ta naraga phare khalo pha ba kanda thamgro jail da chai ni phu yang khai na tragna pharsi yan bro khopra kai no ma taw gro sugumba akan ba dandi akan punishment amal pi ba matam dane sarkar na tawdri phudi aroiba sip tumna muthatpa tumna manghan ba pura muthatpa ise si sarkar na dingam meba yam tin lai khazane sarkar na di billama sugum ek ama billam pass taw khibakan dane karas taw roi ki gane ba mi do pharsi ya lani na trana ma punchi chupa jil da thamgani kana gumba ama phone kan be yaro heraga bu kana no ba taw duise taw roi ba sum pumna famina siana na trana fahanning dana sum haija bai wani aigi mi gi walaite mi gi walaite aigi mi oi gera loina maktane ngangi se yoli basing sisune yon birano chari basing sisune sabirano sirama matung dane janam jannat haiba malai hell heaven haiba malai ri ko adi wayel bichar haiba malai ri ado drug chara ga sikhiba natrana drug yolaga sikhiba mi mana afabu oigane base oi roida bani aduna ne sirama matung gisu khansi khoi aduga ne ai isa dagi chingba akhoi punumak ngasi dagine afaba thabak se tawbu ngam na bagi alana pangal pina bi boy oirasanu mi pum khudimak achum lambi da akhoi chatna bhot na si